अहानबदा हौजिक फौबगी मरोइबा पाउ पिजरी चिंगतमगी खेनबा थिनबगी महुत्ता ममांग लैमिनरखिबा कमनोइबा लेक्लम थिमिनबा फै हाइना MP डॉक्टर अंगोमचा बिमोल अकोइजुमना हाइख्रे हयेंगदगी हौगदोरिबा क्लास 11 की एग्जाम दा पुन्ना महेरोई लिसिंग कुंट्रा निथोइगा चनिपान निम्फुगा तरेट अमदी फेब्रुआरी की 13 तरेटगी हौगदोरिबा क्लास 12 की एग्जाम दा पुन्ना महेरोई लिसिंग कुंट्रा माथोइगा चांगा कुंट्रा एग्जाम थागदौरी खुरुमजरी ISTV पाव मिरिंग ताबिरिबा पुनमकपु तरामना ओक्चुरी हौजिक फावबगी मरुइबा पावसिंग मियामदा पिजरी अनौब मणिपुर मानब खुनाई सेमगत मिननबा चिंगतमगी खेनबा थीनबगी महुत्ता ममांग लैमिनरखिबा कमन ओइबा लेक्लम थिमिनबा फै हाइना MP डॉक्टर अंगोमचा बिमोल अकोइजुमना कैखुदा टिंकाव रावांग चप्रिक फिल्म कैखुना नौना साबा टिंकाव रावांग कलुमकाई लाइसंग संगाबगी थौरमदा हाइख्रे टिंकाव रावांग चप्रिक फिल्म कैखुना पांगथोकपा थौरम अदुदा इन मणिपुर लोक सभा की MP डॉक्टर अंगोमचा बिमोल अकोइजम MLA शेख नुरुल हसन यावना मियोय क्याना सरुग्याखी MP डॉक्टर अंगोमचा बिमोल अकोइजमना ngasi चिंगमी तमी हाइदुना खेनबा ओइना उहलमलिबा असि ममांगैदा लेरमखिबा नते 20 सुबा सेंचुरी हरकपदा ब्रिटिशना इंडिया खुदुम चलबा मतुंगदा मखोइगी लैंगाकपदा नुंगाइननबा तोपा स्टेटता तंपाकी लम चिंगी लम हाइना खाइदोकलगा लैंगाक लमखिबा दुगुमना मणिपुरसु हिल लैंड वैली हाइना खाइदोकलमखिबनी मणिपुरगी तंपाकी सरगोसी समुद्रगी लेवलदगी मीटर चनिपान हेना वांगबनी अदुबु स्टेटता तंपाकनी लौरिबा अदुदी सुपनतगी मीटर चामगी मखादा लैबनी मसिदा प्लेन ओय हाइदुना अतोपा स्टेट का मानब मिदेंग यंगफम थोकलिब्रा तंपाकता खुंदारकलिबा सिदि हिंगननबगी लंबी थेरकपगिनी ममांगै चिंगदा तांगजरगा हिंगलकपा फुरुप ngakani मणिपुरदा ngasi si khunda laitaraga hinglibasing asi nauna sangsilakpa modern categorizing asina aikhoi thugaibani मीना इंसिलमखिबसिंग असि अखोई भावतासी अखोई कनानो अखोई कल्चर करिनो मानव लैरिबना करी करिनो करमना अखोई पुन्ना हिमिनरनो हाइबनो चिंगबा अखोई पुनमकना थिदोकमिनसी अइगी अखोईगी हाइबा खनरगा खेनबा सोइखिबा थिनरगा लैरबदी अखोई पुनसिन बुंगमलोय हाइकी renegotiate the aigi culture hangno the concepts ekoi gi thizari ba aigi environment de thongjar pa cultural practicing sung religious beliefs singna through that we are trying to connect with who is the creator. It's a part to him aigi mon matungina my magi environment de gi thola pa cultural belief ritual system do de gi thiraga truth to thibagi wani who is the creator adu thiba the sangbagi journey gi wana thiba du maina we need to find heavenly and when chiriba siraga thigada wa punchi do in today we need to have that heavenly experience here I koi khakta ne ba population define tok da vida hill area ina torom bisa adu so hill feel karam bada ngasai gi mi du na taba jaga sing sida hill adum kau doi ne as long as akoi ngasi chingmi na kauri ba kangbu sina taba say whether it is in Imphal whether it is in Torbong or it is in Sugnu it will be hill area angak pa category mane ba sigi posi akoi da gyan men ta da na leire ba ngasi ba ngasagi nangi article 371 sidi yaw widudi it needs to be amended if you want to change category ani leiri ne sigi su confusion am leiri mina bu tar di hill area ta har karni ai adu ni sik tawrai kumdha raga sum ta sangar kanda sigi conflict se adu ai hai ni maitai chauvinist ki kari gi akoina dominate Manipur yaroi Manipur the Maitais are the backbone that's true but Manipur as a body backbone is not equal to the body you need eyes lungs heart kidney everything is required to be a Manipur so you need all this full play ma'am say Manipur go say body o yeng di mathau ta magi backbone way do yaw dragadi Manipur collapse only that is also true magi historical evolution do whatever but we need to realize Maitai also need to realize Maitai is not equal to Manipur Maitai is the backbone but MLA Sheikh Nurul Hasanna kaikhu khulasi chahi chamaga yankhai helaba ariba kul ama oina khetigau kendrada laminarakli khulasigi ishor khurumpham laisang ama ngasi thambangamba se nungaiba poi aikhoi manipuri ama oina haukhiba adukha genglaga leibagi mahutta ngasi amasung lakadaba khalaga ingtha tapthana amana amagi mateng pangminaraga punna hingminaba yaba manipur ohenanaba khantharaga thabak tawba tangai fade hingminarakpani asoibadi legani asoiba thinaraga leirabadi mang thana changsin mungamloi haiki koi punna chatminna bage wakan khanba khaidok khaijin gi wakan khandaba afava wakan afava ideas makai share to minaba
political affiliation tongan ba leiramba yai leibiramba yai soidana leigani tawatabu political affiliation singana tungda thamamaga Manipur ase kamaina toroi khoi mangomda chatkani haukiba thodok wathok sing thokaningda sing ado som ningsing aga chingkhatlaga som ngak leita ikhoi pin thinbagum kakak thinbagi mohutta afava Manipurama semgat sagatnanaba economic maina progress togane equitable distribution tawraga ikhoi inclusive development kamaina purakani haiba domda sanction minaraga afava rise afava lepak afava kendra chokhatpa manava khenaba leitaba afava wakhan khanba ngamba afava thabak toba ngamba khunayama oiminasi Class 11 exam hayeng February 13 hauraga April 3 fauba pangthokadoriba exam asida arts ta mahiroi lising nipan ga chatru ko humputara mathoi science ta mahiroi lising kulhumdoi ga chamri kungamanga amadi commerce ta mahiroi chatwet ke yankhai ga mathoi punna mahiroi lising kunthani thoi chanipa nimfu ga taret exam thagadori haribe exam asi ching amadi tamda laiba punba institution Chaniga kuntraga mari chingda marifuni thoi amadi tamda chamaga yankhai ni thoi da thagani class 12 exam gi oina lakliba February 13 gi hauraga March kunda loigani haribe exam asida arts ta mahiroi lising taret ka chatru ka marifu tara taret science ta mahiroi lising kulhumdoi ga chamaga nifu taruk amadi commerce ta mahiroi Chatru Kamarifu Taret Punna Mahiroi Lising Kuntrama Thoiga Changa Kuntrana Manipur gi Ching Amadi Tamda Laiba Center Chamaga Tara Taret Chingda Kuntraga Mapan Tamda Humputara Nipanda exam thagani Haribe exam asina Mahiroi Singi Tungi Laiba Lep Kadaba Oibana exam ashibu mafung fana pangthokpada Manipur da Ladiba parent stakeholder Mahiroi Love Khudingmakna Tengbang Binanaba Noluk Chari Loinana Pangthokadoriba exam asigi yenglaga lamdam asida lairiba kangluf khudingmakna ban block en chungba makalamategi ayadapran pibidanaba council gi chairman Takhalambam Ojit Singh na appeal tawrakli exam thagadoriba mahiroi singdasu paujal pibaga loinana pukningda nungnangba akiba leitana punamak thadoktuna exam asi sharuk yaduna tungi asa punamak thungba oresnu haina yaifa paujal pirakli Lamsang Police Station na konba Imphal Kangchup lambi gi haibong pokpi mapada accident thokre Hyundai i10 car amadi Hero Pleasure scooter ani thengzinaba aduda Hero Pleasure tongduna lakpa haibong pokpi dagi ibungo koba miyoi ama kharathina sokhe haina hakthengna ohowa miyoi singna Pm-Istv da phongdorakhi Bisnu Naha Youth Federation of Yairupok BYFY na sinduna nongmugi oiba counseling program ama kam motivational talk ama Yairupok talaiba Bisnu Naha Community Hall da pangthokre mahiroi kaya amadi mama bapa oiba kaya na sarugyaduna pangthokhiba tharomadu da social scientist Dr. Dhanabir Laishram BYFY gi President Anand Laishram Additional SP Thawal Divya Rajput amadi GP Women College ke Political Science ki Head of Department Professor Dr. K Indra Kumar na presiding member singwaina sarugya ki tharonga mari na BYFY gi President Anand Laishram na inkhalakla mahiroi sing maruoina chahi sigi class 10 amadi 12 exam thagadaba mahiroi sing asina makhoi gi mahai masing tambada pukning changna amadi pandam amaka loina mahai tamduna matik chaba tungi yumbel amamam ohenba ngamnanaba amadi mama mapa oiba singna kari thodang loba tangai phadike haiba du khaminanaba gi pandam da thauramasi pangthopani haiki Mama Papa Singina, Angang Sigi Keliber Kangdana, Moina Tamanba, Aduga, Angang Singina, Maroina Mugi Masagi, Kediasi, Karona Sakatano, Habadu, so many different field of Sapia, condition labels, Masamasagi, potential Jargadi, high field to the Henasalanding Ba, Atamubu Tamaning, I don't put a Moina Tamambaga, Tambalo, the Mang Batena, Basuma Mamzi, Sandona Bagida Makanga, exporting Ojaraga, Angang Sigi, Parenting Maroina, counseling Jacoin program as a Sinjabani. Rashtriya Swayamsevak Sangha oina Mandal Bisnupur Jilla Hindu Sammelan Samiti na sinduna Rashtriya Swayamsevak Sangha RSS linkat keba chahi sam surakpagi Hindu Sammelan gi komon thauram ngasi oina public hall da pangthokre thauramasi sarugama oina nat ki oiba jago ise kayasu utki thauramadu da Kisan Sangha Manipur Front ki President N Indubotion All India Radio gi hanagi news reader Ngangom Anjana amadi Yuba Vikas Society Guwahati gi executive member Deepak Ningombam oina Municipal Council gi chairperson N
halna presiding member singwaina sarukyaki tharomaduga mari lenana sanskar bharti manipur prant ki hanagi secretary dr thingbaijam swaran kumarna aikhoi masel magi jati sakhanaba honabada nungsinaba walai jati bijati khaidana amana abun nungsinaba puraktuna chakhat lambida khong thangjilasi ngasigi samelana si aikhoi amatani haibagi pandamda panthokpani male masida leiriba hindu jati gi yafinanaba amadi maning tamna hingjaba ngamnanaba masa masagi lining lichet kayasu ngaktuna thamba ngamnanabagi pandamda rashtriya swayamsevak sangha linkhatkibani haiki कोई भी नमक धर्म तो मान के मार्ग जो कोई हिंदू हाथे नहीं हिंदू स्थान ले लेना तो कभी ये हाथे नहीं कोई हिंदू शिने भी याद है कन्नड़ भी याद है जैन भी याद है हम की धर्म हम ने रिस्पेक्ट उधर भारत की कोई राष्ट्रीय स्वयंसेवक संघ से ईसा हम भाई 1925 का डॉक्टर केशव परिवार के वार में निकलते को ना पूरा शुद्ध हिंदू जो करना निकलम पर राष्ट्रीय स्वयंसेवक संघ से नशे की सब तुम चौकड़न ना पृथ्वी की लेगा कि अयामदा सिंह की प्रोग्राम से ले रहे अदना कोई के सिंह मायबा संगे लेसिजबनी ngasi isikhada forest jokhatpa madi lamlaki sa uchek kan bahaiba wakhalonda one day awareness program ama pangthokre ngasi pangthokhiba awareness program asida angom ningtho poireiton o khambamaitai o nilachandra yumnamna maroi bamyosing oina sargyaki awareness program asida chief guest na umang kanba amadi mahoksa khushem gi khal kahendaba asi natana inga sa honglakliba sidagi kanbangam loi fongdoki lamlaki sa use kanbana matam gi thariba mahi marong singda tarak patin kang amadi laina singdagi ngakthokpa kharadang orabasu ngamgani hanasu fongdoki maruoina chingda langmai thaba masung umang kokthokpa sisu leplasi haiki committee asina thambai pulum reserve forest area asidagi palok chingjindagi na sikha makha sing maptop jambam sing hariba mafam sibauda sikha village development committee gi makha da hunja asina protect tawba haidana ngasigi sumlaba khanan nainabagi taja mifam ado hoi pangthok sagre masida manipur darbar loisan gi 1932 33 da hongkiba gazette ki matungina asigumba thoram asi pangthok jabani Kaksing district ki manung channel riba wabaga higher secondary school ge full fledged principal vice principal oja singh amadi award apa infrastructure singh mengkhat piduna mapung 5 higher secondary school ama ohen biu haina school asigi headmaster Laishram Santakumar na fongdorakli ngasi school asigi 2005 metric batch na sinduna school asida pangthokpa reunion gi thoramda sarugyara dana wafum asi mahakna fongdorakhibani ngasi thoramadu da school asi laikhidraba oja singh amadi metric batch asigi laikhidraba singi mafamda minute ani tumina leftuna awaba fongdokpa amadi sarugya kiba oza singi mafamda chamba khudol posting piduna ikai khumnabashu utki Santakumar na makha taraduna school asi Manipur lai ngakna higher secondary school gi thakta amuk upgrade tawbirakre school asi da hojik mahiroi chahunga yankhai rom lai adumakpu full fledged oiba principal amadi vice principal yauna mathau taba infrastructure singdi happy raktabana khudong chadaba kaya ama mayoknari athubada mari leinaba singna awara passing asi mention view haiki कोई ngasi laiba thakta oja sing asina koi bu kut paidna takpi rakhiba adugo mala oja sing adugi mafam dai koina kai mukha acham khudong kha pijadni kai khunaba utpagi tanjam tang ai koi matam dugi 2005 ki metric base kangu duna sinjabani school asi darka ba oja sing amadi laibam thokpa sing asi lairagadi school asina puliba wai asing disina koliba jaga sida haitare chena koi lewa boga hialam kairak amjau sangwajina chingbada laiba simayam sida kanaba pigani haiba wakhalonda koina ngasi sakai maikeda school asi ga darka ba machak sing asi thambiu haina 2005 ki metric base kanguna sakai mafam da request tawjeri handak pangthokiba pariksa pe charchada india gi oina mahiroi crore mari sarugya khibagi manungda taramanga khangatpada Manipur gi Sainik School Imphal gi class 10 ge mahiroi cadet memo ta kaisham yorokpada chief minister Yumnam Khemchana thagatba fongdokre ngasi chief minister na luchingduna khorai kendro gi MLA Laisangthem Susindro yauna pangai da leiba Sainik School Imphal gi infrastructure sing yengsinbagi khongchatta mahiroi nupi macha cadet memo ta kaishambu thagatba fongdokhibani Sainik School Imphal gi maike dagi awara pa sing semjin binaba chief minister da paudam lakhi chief minister na su mahakna hek ngama makai athubada sengwatkani haibagi thajaba pikhi Recently, Pariksha mein charcha, more than 4 crore students apply for that. Finally, only 15 boys and girls were selected. So we are proud for Sainik School. Here, Betty, she was selected between
that 15. Pradhan Mantri Krishi Sanchay Yosna gi makhada 2018 dagi 2022 fawada tharakhiba senfam crore Jambaga Marifu Lana Sizinakiba Pm-Istv gi Matamadugi Nodal Officer AK Vojitiaun Agriculture Department gi Official Sing Atubada Ain gi Oiba Sairak Piu Haina RTI activist Ayekpam Kesorjit na Manipur Press Club ta Pangthokpa Pau gi Mifam da High Cray Kesorjit na Makha Taraduna Scheme Aduga Mari Lainana RTI Thaba Matamda Lamdam Asigi Lomi Singi Damakta Thadarakpa Yamlaba Senfam Adu Asengba Lomi Singda Yohanbagi Mahutta Sasinaba Lomi Sing Amadi Official Singi Imung Manung Mioi Sing Hapchinduna Haina Thokpiba gi khudam changdam thengnare hariba scheme asigi beneficiary list ta mashamak agriculture department gi staff oiba mioi amasu yawba thengnare beneficiary list khananabagi thagalakpa list aduda serial number 253 da yawriba thaunauzam avinash ki form aduda su care of minister sister haina irambasu thengnare hiramasigi matangda Manipur ki DGP da 2025 December kuntrada complaint tawkiba lairabasu ngasi fawo matik chaba thabak amata paikhalakpa leitre maramaduna lamdamasigi lomi singi mahut silaga mahakna High Court of Manipur da appeal tawragani haiki lomi gi loop sing se ji agriculture department gi officer sing na scheme in charge sing na tawiba salary sing se makoi amta khangdabra lomi loop sing sina kari gumba amta ngasi bawda aina khangdabana ra udabana khangde na sagi department gi against ta sagi lomi sing phamam to ko mayang gi right ki matang da tawsi aina udabana ra natraga makoina tawdabana amadi oire lomi sing asidi samjana labukta low uzaraga leibani Manipur da na sagi corruption tawba mi sing sigi power se strength si yam lei si loi khangwirang baneba aduna na sagi lomi sing se seng na haiba tholak pangamde samaina kitang lawruba nganguba adegi corruption tawba officer sing mathakta thabak lokoluba sing se asi awafam ta khiba mayam amsu leire na sagi sigumba arama tawba mi sing se sigi damukta di penalty pibiu atu tobiu evidence mayam leire phawdana mari leine sing sina kolom machine se thairaga puraba honayeba Masini ba koi koi lebak thibadi sigumba phiba masida akoi aduki batik akoi lure mamde kai no da sagi government gi welfare scheme chingche magi concern officer sing gi family amasung election na thawai yaw na chenbi ba singche makoi sing tan lowdna lei welfare scheme chingche Lamphel Pata Lariba Manipur's Horse Riding and Polo Association Gilamasi International Polo Tournament Sanava Yanavagi Takta Sengolagani Haina Ngarang Manipur Chief Minister Yumnam Khemchana Fongdo Kiba Wafom Adu Manipur Horse Riding and Polo Association na Chief Minister Bu Aranba Lambi Amada Sangsin Naba Honavani Haina Local Ge Advisor CSB Joina Fongdorakli Lamphel Kuno the Laiba Mahakimayumda Pangto Kiba Pau Gimi from Amada Wafamasi Fongdoladuna Mahakna Makataraduna Hai Lokolasi Lamphel Pata Matam Shangna Low Uraklaba Lomi Singi Oina Register Apex Body Amani Local Ge Oina Punna Lariba Lamasi Hector Taragamathoni Lofom Asiga Thangnana Lariba Pm-Istv Gi Lam Adu Lamphel Part Wetland Rejuvenation Program Gi Makhada Lengakna Water Body Sangwana Ba Loksin Kibadagi Pm-Istv na Local Ge Lofom Singda Mitaba Horuktuna Lomi Singna Low Uzariba Lofom Asivu Pologi Sanabung On Tok Nanaba Honore, Hausik, local gi, Lomi Singna, Low Uzariba Mafamasi, Lomi Singna, Lam Kopsilaga Low Ubanate, Mafamasigi, Chap Chaba Pata document Punamak local giming delay, Low Fom Singa Sigi, Kazna Suchehi Kudingi local na land revenue da Thikaribani, Low Fom Masigi Sengba legal owner na Kanano, Aduga land mafia na Kanano, Haiba ground reality Punumasi, Manipuri Chief Minister na Tidok Piraba Matunda, Tabak Paikatpiu Haiki. International polo gi namada lam copy kari gino governor try tar me fail ore CM lakdam ku try tar CM puchindari changjeno kesu kaide akhoi gi di achumani polo karbar toba horse riding the polo association lam karamba president Sri Hawaibam Dilip angam mathau singjina lo ngak taduna asonda khangjilaba lomi singjida akhoi gi bully do se amachima yam kana Ninda Tawi, Manipur Takuna Benehakanda, Polo ita hereba. Polo Darkale, when a Kankandam Neko Yokine. Polo the Hena Maru with the Lomi Natro. Others said Lomiga Pologa Kanan and important on a canner with Darkalite. A smile told us some Kalabilam J, Hoi Uno of Hanatosele, Masi investigate of you. Aduga police singasu, Akon Isam humble complainant of the Prima Fair Sile di action look at you, not Rakadi Sarkarsina.
law and order hanjaninge haibagi machinda ngangwane logani thabak oina complaint sing do lokat piu FIR pan piu achau pisak nai dabida tawham thokpa lo ikai khuna boina tawiu na hargai thamjage Inat yokat paluptin iolgi Manipur Wangoi Assembly Constituency gi khun taraga manga gi club Luf Nimfu Manga Maira Paibi Nupi Luf Nimfu Lai Committee Tara Taret Amasung Laikai gi Singluf Singa Puna Kusam Naraga Wangoi the Laiba Lining Tho Sanamahi Laivungi Lampakta Maitai Nat ki Thoram Singda Kai Tharakliba Macha Singh Thingnanabagi Damag 2024 ge August Tarada Laivak Miyam na Laukiba Warif Singhi Khananainabagi Mifamama Pangthokre Iol gi General Secretary M Dhananjoyna Haikibada Kunayasida Pokpadagi Siba Fawbagi Thabak Thoramda Khara Hena Luhongbagi Thoramda Tangai Fadana Laishon Tinshongi Thabak Thoram Khak Tawduna Sel Sanghandana Pangthok Minanaba Loinana Ngasigi Mifamaduna Warif Taresu Laukibaga Loinana Sel Khwaidagi Changdaba Luhongba Aduda Mana PC Haina Hogdoknaki Kunayasigi Chanabisi Amuktangda Loina Hongdok Pangamdabanina Tapna Hongdok Minasi Iolna Sangsilakliba Khongjangasi Kendra Nimfu Surakpa Matamdadi Miyamgi Iho Ama Laklagani Haiki Kunai sigi maruaina pokpadagi siba bawbugi thabak thoramsingda kharag hena maruaina luhongbagi thoramsingda yari magai sel yamna changdanaba laison tinson tangai phadaba lai gi timgi thabak thoramsing sak sonbagi thabak thoramsing du tawraga sel yari kai changdanaba kunna minasi habadunga sigi mifam sigi maruai baslogani loina na ngasi gi mifamda koigi cultural activist ke amasulaga wangang biki moina hudok birambada sel khwaidagi changdana luhongba ngamba imungduda mana PC haidana bo hodong pirambe yawi masi yamnamak akoigi laibok phabani aduna khunai sida awonba ma porokna bhona bada amuktangda ingris sitna pulap hongbadi yadabine ne mapamgi ina jo khatpaluptina iol na miyang go loinana sangsel leibi howase koi kendra ni pu suba matam di soidana miyang ga no bui homa laglagani haidana thamjari Handak Fangthokadoriba CVSC Koshem Amasung Voshem gi exam da Imphal Municipal Corporation gi corporator oiramba Y Ratikantana Pukning Thogakre corporator oiramba Y Ratikantana ward asida chahi asigi CVSC Koshem Amasung Voshem gi exam singda exam thananabagi damak sem sharibu singbu pukning thogatpa thauna hapu oina paringna na chatharakpagi ahumlak subo oina ya school kendrogi manung chanba IMC ward number 19 na konba sigi manung dalaiba mahiroi singda exam thabda sijinagadaba polam khara khudol piduna pukning thogatkre pukning thogatpa duga mari lenana Imphal Municipal Corporation ward number 19 gi corporator oiramba yumlembam ratikantana class 10 amasung 12 asi mahiroi amadi punsigi phirep lenunagbi yamnu muru eba tangkak amani makoina honajuriba siboi khoina pukning thogat piba exam asi akiba laitana mayok na bangamna ba thauna happy basi yamna tangai fade khongphom asida mai paklaga tungi lambi chanana bagi khongphom lepa ngamgadoribani haiki tungi miron gi damakta moise afaba khunai ama semana be damakta ina pekha thadinga mamang da hana chasawani inkhalai bangang si phaninba aduga tungi da leba asibu moina afaba hayeng mi ora matunga leba asida hojik thoiba irang lungrang tawri memse sisu noina phajana control to bangam bo yu haina masi matang khadane aina ngasi tawje ta sen ai ranti gi wasuna chade ai masi aina dum hingi gai dei me so wasu to me adubu ai handak kitang system am hongdo ba ai thading ai doina tawje ba soina tawje ba se hojagre du masida angang singna mama pa singna angang singju semda so sauna mateng pangwa su biu aduga angang singsina mi ora matungna su lebak sa hojik thoi ba irang problem am se moigi matamda moigi generation da shanti leba am go helu Philanthropic Danamanjurians of DM College of Science 1976 Fidam 1976 na Shinduna Taruk Suba Foundation Degi Thauram Purana Rajbari Imphal East Laiba Dr. Rajkumar Rajbihari gi yumda pangthokre Thauram adugi manung chana Fidam 1976 ki laikhitraba mui singi mafamda laisu katuna ikai khumnabu utkibaga loinana entertainment program kayamsu pangthoki amusung chaglena masu chaminaki Thauram aduga mari lenana Fidam 1976 ki president su oriba Dr. R.K. Lenina ngasidagi chahi yankhai gi mamangda classroom amada faminaduna lairik taminarakhiba Marup Singh Punsigi Thaudang kaya pangthok luraba tungda amuk hanna unaduna awanungai paudamnanabagi pangthokpa thoramni sigumba thoramasi lairamdrabadi nungsiraba maru mapang kaya amuk hanna unaramdaba yai fongdoki mahagna makhatana Fidam gi pandamdi punna pangal kangkhat minaba positive thinking na mangda thamlaga thabak tawasi Fidam gi maru eba pandamni haina fongdoki punna muktang koigi pangal si kangkhat laga
पुनः चमिनबा अमदी अखोई करिसु पर्पस अतोप लेते अखोई पुल्लगा हराव नुआइना नुआइमिनबा हराव मिना शेयर तोमिनबा अखोई इसेदसु यावदो अदु खक्तनी अखोई हौजिक करि पामी अखोई तौबे याब तौख्रे अखोइना कंट्रीब्यूट तौबे याब तौख्रे अंगम बखरबुदी तौगिनी अदुबु we need health and happiness now of our family and friends nothing else kaiginobu aroibadadi koi bungai dun leramgani aroiba tangkaktuna adu yaudri phaudi koi harau rauna chanminasi manadaba mot kayamu koi ngakpiraga akoina punsin bagi lambi sikata mangdo thambaga positive thinking na mangdo thambaga harau harau araiba khra chaminaraga himinabadu akoi gi phidam gi pandam oina ai amukhana nahuna thamjage Ramlal Paul 1982 Metric Alumni na Sinduna Oza Singda Chahigi Ikai Kumnaba Utpa Thauram 12th Annual Salutation Ceremony of Jesus Kai Shampat Kai Samlaikai Community Hall the Pangthokre Thoramadu da Matam Kuina Takpi Tambibagi Thabak Togduna Laklaba Ahal Oraba Oza Singda Khudol Port Piduna Kurum Jaki Laikidaba Oza Singi Mafam the Su Laikatuna Ikai Kumnaba Utki Pangthokiba Thoramadu Matangda Ramlal Paul 1982 Metric Alumni gi President Guneshwar Sharmana Alumni si Chahi Khudingi Punanaba Khak Sem Kibanate Ramlan Paul School Administration Gishu Punna Meritorious Students Singda Mateng Pangba Madi School Chokona Bataba Kayasu, Tauri Haiki, Ozasing Asina Sembirakpanangase, me a mamam oibangam libani, Makoibu, Ikai Kumnaba Amusung, Ozasatra Anigimbari, Nadana Batauramasi, Pangtopani, Tonganba, Senfam Singda, Tabak Pinoriba, Elamnagi, Member Sing Puna, Tatokta Sintogduna, Hingminaba Amadiscula Sigi Yafan me and Tamlihana Fondoki. Tongan the pillar Lena Graba, Imarama Singsu, Sahi Manunda, Moni Pulaga, Awanua Shertova. अदुगा मो ओजा सिंगसे अखोइना अखोइ मोइना सेम्बिरकपदगी अखोइ ngasi mayamna bai magi field da matik sa mi ho oja mayam gi contribution leina oja mayam sun sing jaba sum ari akhoi marakta doctor oiba khopos yor bina awana tamatam du su mating pa na khona ba oja chhatra gi masen ama sum school leader adugi da maktam khone semjagi bine aduga alumni na khoi chahi gi heta sama sum tobagi adugi nataba sum aduga khoi school gi desu khoi chhatra singa khoi gi meritus kanu khoi chahi paisa yam su yam du khoi encourage to certificate masa ma kangdi ke kano school gi administration ga pulaga khoi dum chahi gi dum tawje Housing Pau gi marthan aten break ama laujari Dada! Give him a key, you know. Other become more. Sigi say, next time, did not check in the Luxilla come to the net. Dadarang say, you are Habagam to Kiderbo. Ashumna, Mayam the Machelbo option to them. Masigi, you must go, a so you're not talking about the gee. Next time, not Shelly. Next TMT is all happening not talking about the same money. The Zerman technology see in Amana, concrete the top in a Romatanda, the Bamble to Hena Hengalately. TMT, strength is in the way. Honglagli Bapun Sigi Lambisida, Araba Chaba Yabamakai Sashinari. Adon Hidak Langta Kayama Sada Yarakte, Sashi Liba Singduna Adomgi Liberda, Kayam Sokali Kambibra. Libarnabu Soklaba, Saning Tanging Powdaba, Puk Nungaitaba, Kong Hamba Nungairectaba Amadi, Kuchukumen Sengalati, Kuding Maxibungak Toke Hirabadi, Jolip 100% natural syrup Amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup Break matungda mayamba mukahana taram lokchuri loina namakhataba pau pizari Hindu Sammelan Samiti Thawal Nagar na sinduna Hindu Sammelan gi thauram ama Thawal awang laikai ta leiba Superstar Club Ground the Pangthokre Social Unity Cultural Awareness amadi Religious Identity bu masak hena thohana nabagi pandam da loinana pangthokiba Hindu Sammelan gi thauramadu da Bharat Mata gi photo da laisukatuna amadi laishol isaina sungba saktuna haudokiba thauramadu da resource person kayana wangangladuna Pran Sangsalak RSS Manipur Narayan Babu na hai Rashtriya Swayam Sevak Sangha RSS na chahicha masuba palan thauram gi makha tarakpa oina mandal gi pangthokpa Hindu Sammelan gi thauram amane Manipur da lairiba mandal humfu humdra se lakliba thasi gi kun fabu gi manungda loishingani chawkraba Hindu samas asida apunbagi saktam leiramdre apunbagi pangal leitabana British na India bu loishinbani haiki Hindu samaj ki apunbagi saktam leitre लिंगजेंग माने तबने जाट विचार की मरीदा ब्राह्मण ने क्षेत्रीय ने वैश्य ने शूद्र ने
tongan tongan mingda amaga khannar ga laiye raja ningthau sing oidachu amaga khannar ga laiye maram oduna si achauba leiba samaj gi manava samaj ma olelaga dabni adu leitrdi ngachi natraga hayan gandhi gi makhada swadinada andolen da goi ningtham pangani ningdamba pangadachu ai ningdamba ngakpagi leiba samaj akoida leigdavni सुसंगठित समाज कोई लेबाद नेशन द फर्स्ट की वाकल खल लगा लेबा समाज होगी अदुकी करी तो वर्षी कलगा 1925 दा राष्ट्रीय स्वयं संघ मा लिंकले Chahi tara manga hena sembiraktraba Burma Sugunu Road ki wabagai lamkhai dagi Sugunu fawgi lambi hianglam kendro gi MLA Dr. Radhesham Yumnamna ngasidagi wabagai lamkhai dagi semba hohan kre lambi semba hawbuga mari lenna MLA Dr. Yumnam Radheshamna chahi tara manga gi mathakta lambi asi fatabana maram oiduna Kakching district ki manung chana leriba khongang kaya gi mioi lising kayana sathok sachin tawada awaba kaya mayokna duna lakli adubo hozik lakli ba anobo lengak asina sel thumgi fibam fatrabasu miyam gi khanduna lambi asi semna ba ayaba piraktuna ngasidagi wabagai lamkhai da semba hobani MLA na makha taraduna lambi asi thuba matamda semba loinana wabagai lamkhai romdagi group amana semba aduga Sugunu romdagi group amana semba horoktuna athuba matamda samjinana ba honagani lambi asi semba da miyamna su thabak suriba miyoi singda mateng pangbiu haiki yam kuina sinadraba sembidraba du strengthen tawdaba lambi ni masing asi Rekop torga thabak suba haure haibasida ai samu yauna nungai jaba poksebani mayam puno nungai jabani aduna isoda kuramjari madudi harba lamben se tekta kaidana thabak suba pina biu ayera pam pipi gino leriba praja mayam nasu contractor sahib na suba sida mayam se sojok pipiu hangning ba suggestion pinba pamiraga tapiu tambiu haina biu Makoy sa apo mong natawiwa na ina dumain na mayam da appeal tawjage loin na contractor sahib na su ay koy gilay di ba saka na pirakpa phane na pirakpa composition mayam do kaida na tawbiu aduga quality line na subiu ay na appeal tawjage Hawkhiba chahi Englishing ani tara mapan gi February gi mapanda uref uyung tawduna semba saba horakhiba hianglam wabagai ima kaithel gi fielding chalib Ima kaithelgi building chaliba tha sigi aroiba sarukta sangaduna miyam da sinana ba honari haina hianglam kendrogi MLA Dr. Yumnam Radheshamna phongdorakli wafam asi hianglam wabagai lamkhai bazar gi hauzik oriba fibam yengsinbagi khongchata MLA na haikibani magna makha taraduna ima kaithelasi ahan bada ground floor khak sanna ba lupa crore marigi project ni adubu ima kaithelasi da phongdaba miyoi sing yaman kibana mari leinaba singda haijabadagi lupa crore ani amaga hapchinduna first floor fawba sakibani ima kaithel asi stall humga kun rom tamak oirambani adubu portform famgadaba ima singna masing yamkibana khara piksinduna pumnamaki chanana ba khonari haiki mahagna makha taraduna ima kaithel asi da chandaba sing hanadagi temporary set oina lairiba mafam asi nauna amuk semjinduna ima singi awaba kokhanana ba khonari haiki Golden Jubilee celebration tawjigi mangu na masi sangaba pami hana ekoi habirakpadagi 27 February sida ekoi mamang sangha no plan laijare sarib structure se ofam phambi mi sahum kumi thogi mawong na sajabani pikpa koni darga lebdi chamri gi dipu yang kai darga lebani aduna khaji puchal laga napu da koi kar phaman dauri sandaba kambu do madugi awabu su oidori masi khanjaraga koina temporary share ma hana leiba ai local area de pundi sajab temporary share masi thugaidana lautoktana semjal laga opam phambi khar phamadi masi komna phamga changani haiba kolona semjin jagi khanjari Patna Manipur Alumni Association Sinduna 4th Annual Get Together gi thoram nga se Pinewood Garden Yaripok angthada pangthokre thoramadu Pama gi President Professor R.K. Narendra, Pama gi Vice President Khetri Mayum Mani, Pama General Secretary L. Narendra, GP Women College ke Principal Professor L. Rajan amadi Rural Engineering Department gi Retired Assistant Chief Engineer L. Brajendana maroiba musing oina sarugyaki State Council of Education, Research and Training SCRT Imphal gi merek makhada Manipur State Kabaddi Association Sinduna Nomugi oiba Kabaddi India and Manipur haiba asida seminar mangase Major Khulda leiba Manipur Press Club ta pangthokre thoramadu State Council of Education, Research and Training is SCRT gi
Director Ahibam Roman, Manipur State Kabati Association MSKA President Eziten Amadi Masak Nairaba Mui Kiana Sarugyaduna Athoiba Mithungnen Singh Oiki, Manipur State Kabati Association Asigi Secretary Motilan Taunau Jamna Fongdoki Bada Kabati Haibasi Masana Si Matam Amagi National Games Singda Lamdamasigi Achoba Minchet Kaya Lobangamba Oirami Masida Hana Lairamba Asiga Hauzik Lairaba Film Asiga Kenaba Sina Kabati Shana Konabagi Sitharakpa Thengnari India da Hauzik Kabati Si Pro Kabati Professional League Game Oina Sathakiva Sida Sanroi Amana Srijan Amada Lupa Crore Ahum Fanglaba Matamasida Manipurdana Karigi Sothana Lairibano Haiva Sida Manipurgi Oina National Gi Thakta Senior Nupi Sanroi Singh Thananaba Honabada Team Ani Ahumdagi Lairamdaba Asina Oiri Adubo Hauzik Manipurgi Oina Team Nipan Sukre Matangi Season da Team Taraga Taruk Surgani Haiki. Pro Kabati Professional Sarkaga Hojiki Nupigi Professional Kabati Sang Nabagidamta MSR Kabati Federation of Indiana Angak Kongjang Makak Changselai on 2027 Side Oigedo Mali Adu Sub Sabadileptri a Sigi Profession Kabati Changsala Matamda Mamangi Moina Lake Mama Semgiba Patana Lake Hairo Hairo Samai Semi Nodiski Lake Amabali Hogde Aduli Hogda Assam Tipura Manipur Meghalaya Kabati Sana Mamsigi Akogi Lake Amakak Nodiski Lake Amakak Horgadi Magi Pro Kabati system Sumaina Magi Lake to give player Kota Lijaba Aduki Posima Koina Pangota Gitamakta I regret Tokjari Adu Maduda the thing Namnaba Akogi Maduda Akoi Kota Sang Manataba Akogi Afaba Pimsa player put to Erga Akogi Notice Lex Shemada Akogi Atogama Laura Akogi player Gaina Sumaitogana Sigi CSA the player Lagre Hargadi Akoin organized over mobilized over Club the Salagazu Hen Akomatabo Yam no Ibama Wagani have a Sigi Matangs de the Magin Targa Agi Wakanjin Chanjanjaba Seminar Makane. Lois Lapota House of Fog Mariba Pau Amukahana Pizeri. Jing Tamgi Kenaba Tinabagi Mahuta Mamang Laiminarakiba Kaman Oiba Liklam Timinaba Fai Haina MP Dr. Angomcha Bimol Akoijam na High Craig. Hayangdagi Hagodoriba Class 11 gi exam da Punama Hero Lising Kuntrani Thoiga Chanipa Nimfuga Taret Amadi February Taraga Taretagi Hagodoriba Class 12 ki exam da Punama Hero Lising Kuntrama Thoiga Chamgaga Kuntrana exam Tagadari. Hauzik Fawag Manipuri Pau Matang Dalojare Mireng Tabri Punamuka Hana Kurumjari.